Akashvani Imphal Kshetrimayum Chitrabhanu na pau pazari ahanbada maru oiba pau Imphal West Zilla da hangliba relief camp sing da changja fam logduna leriba lanjener pamyoy sing tangkak naina masa masa gi lefam sing da hanjin hanana ba honari Hanigi Mukhyamantri Nongthombam Birena Mizoram da lupa koti kuntratur henbegi drug sing fagat ki adubu thagat pa phongdorakle Manipur da hoji COVID-19 gi active case tara nipan leri ngasi miyoi ama positive oiba thengnakhi Kendra ke Griha Mantri Amit Shah na ngasi Uttarakhand da lupa koti lising ama johumrongi tongan ba chakot thorongi project khare na sanga khare khare gi na urep yung tam khare amasung Kendra ke Shiksha Mantri Dharmendra Pradhan Hari ing lising ani ni futere phawgi manungda Bharat chakot paleba ama ohena na ba pandam thamli Imphal West Zilla ki Deputy Commissioner Manipnambam Rajkumar Hairi Zilla sida hangliba tongan ba relief camp sing da changjapam logduna leriba lanjenerpa miyoi sing masa masa gi lefam sing da hanjin hanan ba ADC thaduna survey tobagi thabak chathari Imphal West Zilla ki Khurkhul Maya Lekai da Manipur State Legal Services Authority na sinduna pangtokpa legal awareness program amaga mari lenena pawmising da wangang bada Sri Rajkumar hai haujumaki oina masa gi lefam Hanjin bada kudong charo da balanjanari ba miyosina matam kragi oina leifam sana na ba honari mangna hai relief camp sing da leri ba nupi sing amasung angang sing da chatharak ba miyoy mine tingana ba one stop center sing hangdokle lanjanari ba sing da sarkar na piri ba kudong chaba sing ningthina yahonna ba gi damakta web portal amasu semle amasung makhoi gi akupa warol hari ba portal asida thagat ba gi thabak chathari hari ba portal asida lanjanari ba sing gi imung sing da makhoi na hana leram ba yum amasung hojik leri ba phibam sing miyam na uba phangani mahang na hai Resettlement and rehabilitation ji koi phase wise oi ba mong da even categorize tawraga haiba tare hanjin ba yaba area chok out tawraga SDO sing fill da challe haraga local club sing organization sing tanare haraga list out tawthui aduga Imphal West da displaced tawraga leiba but belonging to other districts se samna haraga gi Bishnupur dagi then Thobal dagi Kakching dagi Imphal East dagi phawa yauri adumaina lakpa sing si so koina list fajana semtoi haraga Friday dai ngarang sign tawre DC DC so coordinate to minare haraga thang je thang minase haveni yes challenges like any difficult boy have not positively you can see everything negative ngak to in tengbi bagi mota Tharum adu da saru yakiba Manipur State Legal Services Authority gi member secretary Alek Muivan hai miyot minai amadi rare victims in the Manipur compensation scheme for women victims survivors of sexual assault and other crimes lisang ani kulumdogi makha da kheti poron tan ba yai nupi amadi angang sing da miyot minai chathabagi thabak asi relief camp sing da su thengna da nate ashiguma thong sing asi thengna ba amadi miyam da ningthina khangana bagi pandam da awareness program asi pangthokpani Maling oina lansina duna leriba miyos da United Nations na piba kanglonggi matung ina Manipur gi lansina riba sing da ahenba sakti piba gi matang da nomagi oiba khanane na bagi mifam amanga si Kanchipur da leiba Naurim Sanazaba Public Library Hall National Research Center da pangthokre thorum asi National Research Center NRC Youth Collective Manipur amasung Manipur International Youth Center na punishin bani maduda akhang ahisina tongan ba hiram kaya da wangangki Mizoram da Assam Rifles amasung Narcotics Control Bureau NCB na thi buhumbagi thabak chathabada lupa koti kuntra taruk henbagi drugs sing fagat kiba adubu Manipur gi hanigi Mukhyamantri Nongthombam Biren na thagat pa phungdorakli social media da thagat pa warol amada Sri Biren hai ashigumba khongthang asi singtha ningai ni amadi makhatana masida mateng pangshin bagi tangai fadaba lei mangna makhatana hai awang polamdam singdra dakdalon batki chathari bathong asina leiba asigi tungi mirol singda akiba ama phahole Mahangna Mukhyamantri oringai matamda Manipur daklalon ba amadi popi thabagi mayokta tongan ba khongjang kaya singsinki khongjang sing asi makhata na chathabagi tangai fadaba leiri Raja asigi mapam punamakti popi pambi sing maru phangna muthana bagi damakta mari leina ba authorities singna angaba thakta hona binabasu Sri Birena appeal tori mangna makhata hai drug mayokta amat oina chokthaba leitena campaign changsin bana narco terrorism dagi kanba ngamgani Bar Council of Manipur na sinduna nomigi oiba angi matang de miyambu khangan bagi thorum amanga si District Court Complex Kaching de leba Kaching District Bar Association gi office ta pangthokre thorum atu da Bar Council of Manipur gi Legal and Education Committee gi Chairman Koizam Mudhusudan Judicial Magistrate First Class Niram Sinam Kaching District Bar Association gi President Nomaitem Modhu Bar Council of Manipur gi Secretary Dr. M. Basantu Kumar Sharma Sharu Yaki Maduda Resource Person Singna tongan bahiram kya da wangangki
Assam Rifles na sinduna Tenapol Zilla gi Moreda kang hida kapthokre malaria dengue amasung typhoid sing sandorgle basi lakshinabagi pandamda hida kapagi thaba adu paket kibani amaromda Assam Rifles na chana naba polam sing Imphal Zilla gi Manipuri leba Mother Teresa home da kusin nakre paugi maraktan atemba break ama Load napi hobagi awaba leiraroi khwaidagi farba cancer haiba napi hida ama thorakle Cancer cancer urikcha phoman bi senjreng pakhang paya Yensin man bi sumsit man bi di atu da natana napi makal kaya sur sienba ngamba napi hidak ni cancer haise karamba kanda kaptori ba numit tram ngani dagi na nipu phawi munung da kapai ai manipur gi lehaw da khwaidagi chunaraba cancer Sizin nabiyo cancer pam da napi mahlu Pogdok Hengalalu. Wahengbam Agri House marang kaina pangbiragani cancer Wahengbam Agri House nape palilam laida amadi anak palaw hidak yon ba dukan singda marang kaina pangbiragani cancer. Tabiriba pawasi Akasvani Imphal digini Manipur hoji COVID-19 ki active case tara nipan lady ngasi myo ama positive oiba thengna ki razigi haksal vivag na hai puna sample tara humdoi test tawgi manungda Imphal West gi myo ama ka positive oiba thengna ki bani razasi da hoji pawda puna myo chahum kundare positive oiba thengna ki madu manungda myo chahum supna mapan naba faduna discharge tawkre Gram Panchayat sing oiba financial inclusion scheme matang da chathariba tha humgi oiba saturation campaign gi saruk am oina no mug oiba financial literacy campaign amanga si thawal zila gi khekman zila ke khel da pangthokre Department of Financial Services India gi makhada Punjab and Sindh Bank khekman branch LDM Thobal District Administration Thobal MSRLM amasung Crisil Foundation ga kusamnarga sinduna pangthokiba camp aduda khekman gram panchayat ki pradhan bank ki official sing saruk yakhi Mayru shingi haising basing uthok na hanbaga loina na science amasung technology ga manam de hena khangana bagi pandam da Chandel Zilla gi St Paul's Higher Secondary School da science cum cultural exhibition amanga si pangthokre tharam adu da Chandel gi ZEO school asigi principal Oza Singh amadi Mayru shing saruk yakhi ek per markin nam 2.0 gi makhada ujara singh thabagi tharam ama Patmaratna English School Kakching gi Mayru sinanga sidegi Kakching Wari Punjab Palumda Labor School singi campus ta hokdokre thorum adu Patmaratna English School Kakching Journal Education Office Kakching Samagra Siksha Manipur Department of Education as amadi Forest Vibhag na punna sinbani Kadana sinduna nisana kunaida piba checking amasung masibu thingbada miyam gi thodang haiba hiramda miyam bu khangan bagi thorum amanga si Imphal East Zilla gi Khongman Zone 5 Community Hall da pangthokre Manipur People's Party MPP ki thabak thorum sing mapung phana pangthok nabagi damukta tongan ba thobu ba sing khankre Moirang Them Sarat Singna Administration ki Working President Dr. Tagel Paibam Muktasana Singna Administration ki General Secretary Ambadga Ngangom Okena Administration ki Secretary Oiragani Paugi Maraktan Atian ba break amamu Rolex tilat hidak si Manipur gi lopham kaya da mai pak na sanging tawraba tilat hidak ni Rolex si season bana mayul chikpi mana konsin bi phauda taba utong tin ngaroi ka bi marek angang bi waikup man bi ingelai chubi using sa nambi til mahi chupatil singdagi ngathok ngami yamru riba mana mahuksa gi khalda akai ba amat pide pam poba gi awaba ma suklai leiroi har natraga lengoi kharada yalaga hekta chaibi yare adom gi manak nakpa tilat hidak yon ba dukan khudingda suksoi soidana Rolex, Lomi Singi, Singamaro. Akasvani Imphal lagi pau tabiri Kendra ki Griha Mantri Amit Shah nangasi Uttarakhand gi Rudrapur da lupa koti lising ama Chani humbudra mathoi gi tongan ba chakot thorangi project khare na sanga khare gi ne ure uyung tam khre Uttarakhand gi Rudrapur da pangtokpa Uttarakhand investment lising ani kunmanga gi thorom da wangang duna Sri Sahan hai Uttarakhand gumba apik paraiza sing chakot na leba ase chakot pangamloi Kendra sarkar na apik paraiza sing amasung nongpok thangba da leba raiza sing chakot hanana ba akhanna ba miyeng thamli mepamatu da leba ase gi investors sing amasung entrepreneur kaya ga su Sri Saga unaduna wari sanakhi Kendra gi Shiksha Mantri Dharmendra Pradhan Hairi
ing lising ani ni futareta Bharat Chakot Paleba am ohena ba pandam thamli Mr. Leba sige nagrik khudima ki thodang lei wafamasi Mantri na Kerala ge IIT Palakar gi Tareshuba convocation ki thorum da sar yadana fungto ki bani thorum atu da Mantri hai Mahiru shina tongan tongan ba lamsing lo singu hedak langthak chathok sasin amasung yung kai sabe ki lamda maling gi thakta khotpa ngamna na ba hona ka da bani mang hai Pradhan Mantri Narendra Modi gi lebak sin ba thungna chakot lambida mangser thabe ki thorang asida mipung khudima ahen ba miyang thamba gi tangai fedaba lei lo singu ki lamda anoba technology sing sinaduna masa matham tamorondom lepchaba ngamba lamdam ama ohelasi Jammu Kashmir Police ki makhada counter intelligence CIK na Kashmir lamdam gi tongan tongan bazila mari gi mafum tara da thi humba gi thabak chathakre CIK gi paun hai thi humba gi thabak asi terror crime ga mari lene na chathaki bani aina tingkhraballu JCE muhata pusana na bathorang kya chathare haiba gi pau phangba dagi thi humba gi thabak adu chathaki bani kha thangba Kashmir gi Pulwama zila gi mafam amada thi humba gi thabak chathaki Mayai thangba Kashmir gi Gandharvar zila gi mafam taruk Srinagar gi mafam ama amasung Budgam zila gi mafam anida thibu humbagi thabak su chathaki Enforcement Director na Google amasung Meta company da online gi app sing da paisa thana bagi case kamari lene na notice thakre Enforcement Director ki paun hai company ani ase director ki Delhi de leba headquarters sa lagli banding chauka ba nimita makhoi gi company gi miyoi sing lakna na ba sumon thakre agency na company ani asina digital platform da online da paisa thana bagi matang da kumna yingsilaba matung da samon adu thakibani Kendra ki Sports Mantri Mansukh Mandavia na hari lisang ani ni futereta chakopaleba am ohenan bagi damakta baharaki nahasing asi nisasin daba miyoy amamam ohen bagi tangay fadaba lay Varanasi da Youth Special Summit hogdol uduna mantrin hai Drug Free India campaign da saruk yabiduna apaba chakopaleba am ohenan bohonabada hena thodang lawsi Taurang asida miyoy amamam na yamdrabada naha manga wasu handuna nisa chadaba miyoy amamam ohenna ba honasi amoromda social media da thagapa warot amada Pradhan Mantri Narendra Modi na hai Youth Spiritual Summit asina leba asibu nisa chadaba leba ama ohenbada achoba thodang lawragani Yamuna Expressway da thopa tongan ba lambi khudongtiba thodok singda miyoy taruk shire taramapane chokle Mathura gi Senior SP Slop Kumar na hai ahan bagi lambi khudongtiba thodok adu ngasi ayupung ahum aduwai da thokibani thodok adu da minivan amaga malgari puba amaga yeshinna ba da miyoy taruk lekhidabani anina sathina shoki thodok asigi pung amagi matung da thokpa lambi khudongtiba thodok amada Delhi de gi Madhya Pradesh chatpa bus ama mathak makha on bada miyoy taratare shoki Mathura gi District Hospital da miyoy nipan kotina laikanaki atopa mapan amana Agra SN Medical College laikanari asopasing adu khudongtinga oidre hairi Chhattisgarh ke Narayanpur Zilla da Security Force kangarang khutongna bada Maos ki miyoy taruk sire Basalam damgi IGP Sundarras na hai intelligence ki pau phangbadagi security force na azumat umangda thihumba ki thabak chathabada nomai kamna bagi thogdu adu thokibani maduda security force amadi next la kimrakta nomai kamna bada mouse ki musing adu lekedabani makhoi yamlaba khuzukla kya su fagat pangamki hauzik sana bagi pau Amukhomba degi Judicial Kangkhut Imphal na chinduna Judicial Kangchang na chathariba Players Trophy gi ngachi sanakiba final match da Class A na Gopal Dev N bu Panjal Kunipan taradeta thoikhre Junior Boys National Football Championship for Dr. BC Roy Trophy disingani kunmanga kuntaruk hayengdagi Punjab ke Amritsar da hauragani Group C da Manipur Odisha Jharkhand amasung Karnataka thengnaragani hayeng nungthen pung mari da Manipur amasung Jharkhand sanagani Nagaland ki Dimapur pangthokiba tare suba North East Penchak Sila Championship bisingini kumanga da Manipur ki team na sana gi takaman taruk lupagi hum amasung senjeng gi takaman ani punna takaman tramathoi lorakle championship asida charuk yariba Manipur team ngasi Imphal gi International Airport ta Penchak Sila Association of Manipur na haroktam okre Badminton Asia Junior League Team Championship ki ngasi sanakiba match da Bharatna United Arab Emirates pu maithi pidno quarter final sangkre Chitrabhanu Aroibada maruiba pau amukhana Imphal West Zilla da hangliba relief camp sing da changjapam logduna leriba lanjenerik pamiyo sing tangkak naida masama sagile fam sing da hanjin hanan ba honari hanigi Mukhyamantri Nongthombam Birena Mizoram da lupa koti kuntaru hena drugs sing fagat ki ba adubu thagat pa phongdorakli Manipur da hoji COVID-19 gi active case tara nipan leri ngasi miyo ama positive oiba thengnaki Kendra gi Grih Mantri Amit Shah ngasi Uttarakhand da lupa koti lising ama chuhum rongi tongan ba chakot tharangi project khre na sanga khre khre gi na urep yung tam khre amasung Kendra gi Shiksha Mantri Dharmendra Pradhan hairi
English ani ni futere fawbugi manungda Bharat chokot paleba ama ohina naba pandam thamli paulizari